Department of Minorities Affairs and Nasaba Imphal East ki Yaripok Yambing Primary Health Center ki staff quarter amadi top sing dagi undergraduate girls hostel ngasi Chief Minister N Biren Sangat miyam sinakray. Maitai Singi culture Khatana Manipur ki culture ne hai yaroi lamdam sida khundam ne diba purpuri maki culture na Manipur ki culture ne hai na maidingu leshen sana jaw na pungokray. Indo-Myanmar ngam kai paring dele more town gi nikum do shoba some rifles more police and women police ki apun bakang bu mana lupa koti kudi panom gi sen pamoja da makal ke agin drug sing phagat pangam kray. Amasung October kun mapan na se aseng bahyang ay yini pan benumi October kun sana te baramasina lamdam sa kimyam na numero sida ningol chaku upang Tokyo hay na ganglay pak calendar board ng Fongorkli. Ma'am kurum jari adom yang briefs impact news ne hausi pungjas pabu maru ibu pausing miyam na pijari. Manipulenga ke Department of Minority Affairs na Sabah Imphal East ki Yaripok Yambing ki Primary Health Center ki staff quarter amadi top sing tahagi undergraduate girls hostel ngasi hangno bimatung ina Chief Minister N Biren Sangat na miyam na sinakray. Department of Minority Affairs na sindana pangthok ki ngasi ki thorom da han bu oina Yaripok Yambing ki Primary Health Center ki staff quarter Chief Minister na Sangaki madugi matung da top sing thada muglak tuna undergraduate girls hostel Chief Minister na Sangaki top sing thada pangthok ki bangasi ki thorom amag marilenen Chief Minister na hai malem gi oina ai ngasagi khal kairak gi thokli issue si arai issue ma oidre khal kai basina maram oiraga Manipur chaktang gi phibam phawbu lakli maram asina lenga gasina green Manipur ha mission phawbu hawdok tuna u thabi gi thabak sathari mission asigi makhada ukhul gi khul chani humpu tareta ekar manga digina tarap phawbu chawba anoba umang sing samgatna na thawrang leire tampa ki oina su u thabi gi thabak asima pham khara da hawre adubu kanagum khul sing umang samgatna na mafam leiraga de lenga ki mari lena sing pau pibiu mafam adu umang am samgat pagalone na akoi bada leire miyam gi damak open gym amamam su hangani loina na state asigi hauki ba sahi khara sida education da ahen ma miyang sang gi chang hengalak to na lairik haibu mi gi masing hengalak le lenga ga sina su handak ta nauna paket pa lairik yeng minas have mission gi makha da state asigi tongan ba mafam da mahiroi lising ni pan hen gi lairik tambada mateng pangkhre loina na state asida mamang da law and order gi phibam phalam da ba du sunga sidi BJP na luching ba lenga ga si lakpa gi law and order gi phibam phagat le masina maram oiraga state asida foreign da gi lamkoi ba mi lakpa gi sang su nong monong gi hengalak le phongdokhi nakal namramda Yaripok ta miyam gi apam gi matung ina Tulhial SDC gi office forum pata hangli ba sisu athu matam da Yaripok ta hanglagani phongdokhi isa thoki bada ai gi pure ba thoki bada hanjal lagan na hanjal oira khangdabi ai gi isan nupi thoki bada kari thong bada ge ima thoki bada kari thong bada ge ning launa leiner ba society do ngasi sahi ani makai sida fagrabni lebrabni ana makhata na lemhauri ba punsi gi mirol mayam se masi sumaina ngasi gi sahi ani makai sumaina ingna leina ba ai sumayam na apil domingi ai khoi ga wakhalon manaba praja gi seva tamimba laibak miyamna hena luna loba ai gi sagi kana badagi adugumba leader piyo ai Manipur praja bu nungai na intact thamge ai bisai masumde mayam ai Ngasigi thoramad ko marilena Forest and Environment Minister Sam Kumar hai ki bada ngarang hangang sing da uthabi thoramad da Green Manipur Mission ki brand ambassador Ilangwam Valentina yaw ki da bi matang da media da yaro ki bo wapam du laibak thibane Valentina se lairik tamliba mahiroi ama oibagi matak ngarang ase imung manung gi asin ba maram orga saruk ya ki da bane department gi maike gi he gyari bo makai Maki study da akai bi da mawong da maki manglal adu mangphawng na ba hona gane loina na andro constituency gi oina han ba khongthang da paikhat ka da thabak sing da yawri ba education ama health sector asi thabak ayam mai pak pangamle sahi khara asi da andro constituency asi Manipur gi constituency ataina tamjana pham oira ba mafam ama oiba ngamlak lagani phongdoki ngasigi thoram adu loirak pada top sing tha da leba nongpo ni thaw amadi ma panthoi bi gi laikol da Chief Minister na luching du na Korea gi saknai re artist DJ Soda amadi Green Manipur Mission ki brand ambassador Ilangwam Valentina yauna u char kya su thaki Krasi pandam de onama Prime Minister ki pandam de onama Chief Minister pandam de male mama sema kanda ndama sawa panda nupi se lai hai taba yade
मोइन लमदमसे शांति पुरगदोरे बने इमा में थोजाउ यादे है जंग सिदी अदुगी पंदन मखादा मन प्राइम मिनिस्टर की पंदन मखादा मन मिनिस्टर मिनिस्टर एनबीएम के मखादा ngasiди अंदर जुसे गाइडलाइंस को जी संगा दन कोई नुपी सिंग हेना एजुकेशन इम्पार्ट एजुकेशन पिर कांदा लमदम सखन होय पंदन सी संगा मन मयाम पुनो सपोर्ट तो बियो प्रोफेशन पिबियो adna अपील तो मणिपुर मपुंग में खुंदारिब मैतई सिंगी कल्चर खक्तना मणिपुर की कल्चर ने हाबि यारोय लमदम असद खुंदामिने खुदिंग की कल्चर मणिपुर की कल्चर ने हाइना मणिपुर की मैदिंग लेसन सना जाउबना फोंदोकरे वाफम सिंग असि मणिपुर अलायंस फॉर चाइल्ड राइट्स MACR न सिंदुना चिंगमेरोंग दलेबा ट्राइबल रिसर्च इंस्टीट्यूट की ऑडिटोरियम द पांगथोकी तरा सुबे स्टेट लेवल चिल्ड्रंस कल्चरल मीट 2019 द सरुक यारदुना मैदिंग लेसन सना जाउबना फोंदोकी बने थौरमदु चाइल्ड राइट्स एंड यू Cry Kolkata khusam na duna chahiye sigi oina break the silence in child sexual abuse let's make a child friendly Manipur have team na pangthoki thauram adu mari lena tongan ba lam da thabak toriba lam da masigi masak nai mi mari da so laisham sana jawbuna child rights award ki mana lanthoki child rights award fangkraba mi mari adu de narcotics and affairs of border nap ki additional superintendent of police thaunaujam Brinda Child Welfare Committee Imphal West की चेयरपर्सन थियाम राज किशोर थौबाल जोन 3 की जोनल एजुकेशन ऑफिसर आरामबम अनिल कुमार अमसुंग इम्फाल टाइम्स की एडिटर रिंकू खुमुक चमने हौगा मिरोल दे हौरसनु ममांग द चटखिबा मिरोल सिंग चटखरसनु अदु लेहौरिबा लाइबा पिकलिबा ngang sing na khoidi yamna akhoi sense of nationalism sense of belongingness the sense of integration mase na koi hojit ki hongna tongan ba kang phurupta belong toriba yauriba du community singi angang sing cha sing na koi di mase leheningi masi mamangi mirol sing ga wat khre manipur da di poga sing do oiba yai tam do oiba yai anak pa do oiba yai ara pa do oiba yai india gi oina su masak na ba sung ba lok tak se su udana sikiba singi ahalaman mayam ama yaugre asumaina tampak ta leriba angang mayam amusu siroi lili udabo mayam yaulong gini pikraba leibak sidani ko Indo Myanmar ngamkhai paring dalaiba more town dagi nifum do shoba sam rifles more police sung women police ki apun bakangbu amana lupa koti kunipan rom gi senpam oiga ba makhal makha kya gi drug sing fagat pangam krai impact news ne phang paw the drug sing ado more town gi more ward number 3 faicham beng dalaiba Hahat Haukip Chai Nifutaret Mapuroiduna Myanmar dagi Kamnik Haukip ki yumnagi favangam kibni hari powers na makatana nifum doisha basam rifles more police sam women police ki apun bakangbu aduna akano paw phang madagi numit yung pung taranito makai taba matamda Hahat ki yumda thiba hum ki thabak sathaki thiba hum da yum adudagi WY tablet lak manga listing mari crystal methamphetamine kilogram taramanga ga gram chani humpu mapan ketamine powder kilogram ani gram chani sumna taruk amasung fentanyl bottle chama mari futara mari fagat pangam ki drugs sing adu yum aduge faklang famung amasung yum thak lotun thamlam bani hari drugs sing adu fangmaga loinana khudakta hahat pu fagat pagal loinana wangpong tawda drugs sing adu Myanmar gi tamu town dagi matajin amasung kam kho hat ko ba mioi ani gi ni haiba khangba ngam ki drugs sing adu loinana fara ba hahat pu more police station khuchin ki ba loinana logi oiba khongthang lokot pa hokre hari Malem dagi mutkiba yana lairaba Sirui Lilibu preserve tawnar gi pandamda Manipur Tourism Department sindona chahi khudingi pangthokpa Sirui Lili Festival ahumlak suboina lakteba October 13 dagi 18 fawba urkhul gi tongan mafam ahumda pangthoklagani festival ase Union Tourism Minister Prahlad Singh Patel na athoiba mithungle noina saruk yaduna urkhul gi Sirui village da hawdokani festival ase gi ahawba numit ki numidangi matamda malemda maming lairaba Scottish legendary rock band Nazaretna Urkulgi Vaxi ground isai nomai gi thoram pangthok tuna festival ase hena mapung fan gadori loinana American rock band extreme na festival ase gi aroiba numita isai nomai gi thoram utuna miyam gi pungning singsin gadori
North State Singda Lairiba Naha Sibu promote Tobugi platform Pibo Oina Isai Sangdam Nabi Thorum Yauba Tuan Ba Nat Kyoba Thorum Kya Pangtokadori Hiramasigi Matang Hotel Infal Shiroi hold the Paumi Singa Unabamada Tourism Department ki Director W Evol the Fongdor Kibada Handaki Festival say Manipuri Chief Minister N Birengi Poktak Matungina single use plastic Yaribam Kai Sijina the Honagane Miam Nasu Dustbin Sijina View Made Yaribam Kai plastic polum Sijina Duna Sai Tokuna Tamlambaki Hainabi Tadoxi Hana Apple Torkli Mayam si Lapod Kudong Sara Nabugidamata, Equigi district administrations, Amadequigi different subcommittees like Mayam Singasina, Ukulda homestay developed Taure. Registration process is going on. Traffic regulation ki matang sida akoi concerned SP Ukulna Yamna Pajaba Sanga Iba Tola Iba Kudimak Singsi route different route ama semaga koi traffic jam thoktan nabagi adugumbagi akoi coordination kan honajari Manipur ki praja kudimakta akoi hospitality sectors hangadanaba Ukulji Prithivi ki mapam kudimakta Uttuna masak taktuna Ukulji mayam laknaba adugumba sinjaba Manipur government program amani Paumi Singa Unabata Sarugara Ukul constituency MLA Oibik Matakta Sirui Festival Assistant Nanabahona Achobut Dang Loriba Alfred Eartha Fongdorpada Sirui Lily Festival say Namit Karani Nungai Tong Pangtok Festival Nate Festival in Maramorga Malem Tongan Mafam Singagi Lamkoi Sing Lahanduna Mafamasu Malem the Saktak Bahonabane Maramaduna Lamkoi Masing Kayam Lakpo Habi the Tam Semgat Pangam Pandamda Handak Saidi Horoga Festival so the Sarugian Yaning Basingna entry pass loaner Nabagidamak Hanana register Togadamane register toner Nabagidamak website www.sirokfest.com the Sangdana online Kutang the register Tobu Yagane Amade Urkulgi mini secretariat to show register Tobu Kudong Chab Legane Loinana Festival so the Sarugiana about housing for the Mio Lissing Tara Henmana register Torokle have often Fongdoki. The community as well as the villages have been very forthcoming, and they are also very excited that this time, hopefully, the tourists that come, the people that come in, through the initiative of the state and through the partnership of various organizations who are trying to promote the festival. It is not to promote a festival for 4 or 5 days of merrymaking and enjoying the food and the festivities, but it's for encouraging people to come to this beautiful state of ours 24/7, 365 days a year. This is the exact reason why everybody is taking out so much of time, labor, energy to try and ensure that when they go back with beautiful memories and they promote our state. Infal West District Lambel Police Station ki manung chan batera sapam lerta laibi yumama maina chakrai thaudok thokphum the impact news na phong pauda thaudok singa se upung tararom taw matam na thokibane thaudok du da khuraizam angauba chai homphuni thoi apok pa laikidra KH Phulen ko myoy amagi yumgi ka ama Manungda Laiba Mal Changpum Maina Chaki Harry, Mai Chaku Pau Fangmug Manipur Fair Service Kambu Sing Mafamantu the Lacton and Maikan Tabak Satakibagalona Mai Chakwado Matam Chanakan Mangamoki, Mai Chakwado Bombula Tabdi Oram Yai Harry, Taudogo Matang the Lampel Police Nakesam Lakutuna Tijin Bahokray. Singjami Police Station Kwan Tongju Assembly Constituency Manung Chanba, Tongju Koiro Thong Makonda, IST electric post Turakpada Yumama Nankray electric post Nan Kiba Yum Adudi Toksom Deven Chahi Humpumanga Apopalai Kidraba Nipa Machakawi Taudoga Sing as in Util Pumari Rom Matam the Tokibane Taudoga Sida Imungadi Poche Kia Maina Chaki Hadi Taudoga Sig Matanga Imumadung Imus in Impact News the Fongdor Kibada Taudoga Si Yam Libak Tiba Taudogne MSPD Shielna electric post Singi Fiba Masi Matamchan Yangsin Biram Labadi Taudoga Si Toglam Dabi Yai Asugum Lab Taudoga Si Amukana Tokana Marilena Department Atu Matamda Miyang Changbi who have a wafam Tamlaki. Tashingbagidi, Equasi, Toju Kendredi, Honorable Power Minister, Tongam Pishorship and Pubibani Adubu, Lambishi is equal last Tabagi and Sisi last Tabagi, Lambishi Queen and Shamak Tawik last Hana Bakan, Honabashita, Equipishorship, Masamak Tasu, Hide the Aja when he do transformers, Toma Kongo Hongtoksi, I still line him look the Pubusi Pugumji, Korkum Hainabagi, can never delay, Adubu, Sarkari Marang Marang Tobashida, Pegi, Kende Goiba, she Asigumba Tabak. Masama Susi Yangshin Badat, Nangaudu or Masuya at the Mutum the Show, Honorable Minister Quiggy, Bishorshina Show, she was young and honey.
Imphal West ki changangai uchekon de leriba 250 kilowatt volt ki supply fit ki DTR sa khiban maram oiraga mafam adugi miyamda matam khara gi ona electricity fangan ba ngamlaroi haina MSPD shell thokpa chirol mana khangalakli chirol asna makha tana sa khriba DTR si semjinduna athu matamda electricity fangan na kanna hotnari haina fongdorokli. Merger agreement and its impact on present Manipur society have hiramasida nomu ba khananai nabagi thorabama Ziribam district ki babu prad leba JMC community hall the pangthokre Ziri development organization ZDO AMSU Ziri Imamaira Paibi Apunbalub Jimpal Kada Paripuri Apunbaluf PPA NL Jiribam na punasindu pangthoki bathoramadu ZDO gi General Secretary W Dinesh Nahai Manipur se ningkha tamna leijaram lab matung lamdam amane adubu India da hek tin kibadagi thengnarak liba tongan ba issue kaya si haurak liba tungi mirol sengda amadi miyam puna khangmin nan bagi wakhallol da thoramasi pangthok pani phongdoki thormadu tongan ma miyo singna merger agreement 1949 gi maramda masa masa gi oiba mod sing phongdok na khibaga loinana khana naina ki thormadu da Assam Indigenous People Protection Committee AIPPC gi General Secretary S Herajit Zimpal gi President H Mema ZDO gi President L Romena madi tongan ba mahiroi lup sing maira paibi sing su sarugya ki Citizenship Amendment Bill 2016 yaninda fongdok tona changsileba khongjang asida saugalak liba lamdam sigi CSO madi miyambu Notice Forum for Indigenous People NEFIP na chero lamada thagat fongdorak leloina India lenghak na awang pok lamdam mudam thanana ba honariba asugum laba lo asidagi tung koina ngak thokchana ba aikhogi amato oina aikhoi amato oina lemin haurasi hana chero lasina makatana apil torakli Governor Nazma Hatulana lamdam sigi miyamda Durga Puja kumhain gi Yaifa Pausel Pirakli, Governor Namaki Pausel da Afa Namthabagi Wakalol Puba Kumayasina Patabu Tengna Bamadi Amatoibagi Wakaladu Hena Chesil Halagane, Goddess Durgragi Mipum Kudimakpu Afaba Lambida Pubiduna Ing Tapa Harautayamba Madi Sakurpa Pibiba Haibu Oris and Haibu from Tamakli. Chief Minister N. Birena Lamdama Sikimiyamda Durga Pujagi Aifa Pausel Pirakli, Chief Minister Namaki Pauselda, Kumayasina, Nupiobi Pangal, Mataunadu Utle, Patabu Afaban Ngami Haina, Nungio Pausel Piri Kumayasina, Lamdama Subamatoibi, Mariadu Hena, Cheshilhan Bamade, Sakor Purako Oiras and Haibu from Tamlakli. Matanga Swida, break Malozage, break Matunga, October Kunmapanasi, Aseng Bianga Ginini Pan with Dumitne, October Contrast in Nate, Miana Numidas, the Dingol Chaco, Pangtok Piwana, Kanglipa Calendar Board of Fongdor Kibaki Power Made, Manipur Masumaling with Tongan Bama from Singapore, be pausing Puduna Lakchage, Impact News Book, Miging Tadun Review. Break Matunga, Mayambo Amon, Taram Nokcheri, Lona Bulletin Sigimakataba pausing, Miam the Pijeri. October Kunmapana se Hyanggi Aseng Banini Panba Taban Oibana, Lamdamasig Miana Numidas the Ningol Chaco, Pangtok Piohana, Kanglipa Calendar Board, KCB Fongdorkli, Wafam Singas Sagolban Marang Lerteleba, Southeast Asia Cultural Organization, Siko Opista Pangtok Pami Singa Udabum, and the KCB Vice President, Moirang Tem Surjit and Fongdor Kibane. Pami Singa Unabab the M Surjit and Makatana, Lamdam said the Fong Calendar Credit Chayes October Contrada, Ningol Chaco Bagi Numit Nihana Fong Libasi, Live Activane, Tasik Laklibatan Kumapan, Lebakupun Midase, Asengba, Ningol Chaco Bunimide, Masi Asengba Achuma Scientific over Calendar Gi, Masana Tajaba, Ningol Chaco Bunimine, DIPana Putok Chayes Calendar, Tasik Tang Contrada, Ningol Chaco Bunimihan, Iribasi Live Activane, Maramaduna Scientific over Calendar Fongduna. Lamdama sigi miyamda aseng achumba lambida lamjing shihana moirang them surjit na apil torkli Hyanggai gi nini pamba haibsi ningon chakuba haina adum parampara dagi akhoi adum leirabani haibasi numit asigi kaino ki pung ayuki pung taruk ka minute 32 second ani dagi di akhoi hyanggai gi nini pale Palabani na masi sako tare mamadu loi basu khogi scientific state da ahingi pung ahum mina nifutare second kuntram panda adu bok da ni aduna nonga ringe da lore aduna tang kuntra da khoi tang kuntra yumsa kesen me October da adu pan badudi chumde aduna khoi gi thabana basi di pung da chali chahim da ong thokpa ningon chakubai basi khoi ki maroi basi dai da tang kuma panda
matam chana ningon chakwa mabung mapa mayam unadana maigi mapam lamdam lakpase machida chumi haidana akoina wafam si Kangleipak calendar board gi thamjari Lakliba Ningol Chako Bugamari Lene and City October Kuntra Mato forward Chatagaba, Handloom and Handicrafts Ki Expo Amangasi Haldokray, Laima Thrift and Credit Cooperative Society Limited, Singjame Wang Mana Anbu and a Sinduna Society as Sige Sanglen, the Chatariba Expo Sida, Lamdamasi Kutsa Haidabam Sung Fisabi Shingna Saba, Handloom Sung Handicrafts Ki Polam Kya Utpatanatana, Miam Laiba Yabi Kudong Chaba Piri. Expo si Haldokbugamari Lena, Directorate of Handloom and Textiles Ki Director. Ke lamli kamaina fongdokibada Manipur putholiba handloom sung handicrafts ki polam singa se mapan gi myo sing yamna pamnari lamdam sig miyamna su leiba sung sijinabi ki chang yamna wangli handloom ma handicrafts ki polam singa se hena sijinarbade market ki awaba hantarakani loinana handloom gi wena su langi mamal se hantarabade mapanagi ahongba mamalda thajilakliba polam singa siga sangdam naba ngamgane hariba thauranga se Directorate of Handloom and Textiles na su kanna honarakli fongdoki ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯥꯟꯗ ꯁꯤꯟꯍꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯥꯔꯀꯦꯇꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯩꯁꯨ ꯃꯥꯌꯣꯛꯅꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯊꯥꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯕꯨ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯄꯣꯠꯁꯤ ꯍꯣꯡꯅ ꯂꯥꯛꯄ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯃꯁꯤ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯑꯃꯗꯨꯅꯤ ꯃꯗꯨꯒꯤ ꯀꯝꯄꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯤ ꯑꯃ ꯁꯥꯔꯛꯄ ꯃꯇꯝꯗ ꯆꯪꯉꯤꯕ ꯃꯆꯥꯛꯁꯤ ꯃꯥꯒꯤ ꯂꯪꯗꯨꯅꯤ ꯂꯪꯁꯤ ꯍꯣꯡꯅ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯀꯣꯁꯁꯤ ꯄꯣꯠꯇꯨ ꯁꯥꯔꯛꯄ ꯃꯇꯝꯗ ꯆꯪꯉꯤꯕ ꯄꯩꯁꯥꯁꯤ ꯍꯟꯊꯕ ꯇꯥꯔꯒꯗꯤ ꯃꯥ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯈꯤꯇꯪ ꯍꯣꯡꯅ ꯌꯣꯟꯕ ꯉꯝꯃꯒꯗꯤ ꯄꯥꯟꯗ ꯂꯥꯛꯄ ꯄꯣꯠꯆꯩꯁꯤꯡꯗꯨꯗꯒꯤ ꯊꯥꯕ ꯃꯇꯝꯗ ꯆꯪꯉꯤꯕ ꯄꯩꯁꯥꯗꯨꯒꯤ ꯍꯟꯊꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯃꯥꯔꯀꯦꯠꯇ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯁ꯭ꯀꯤꯝ Haukiba October Anida Rims Talang Balaki Nupi Masam Ikai Kunwa Mangan Biki Bagi Tautogado, Manipur Muslim Welfare Organization Haksin Lobugalona Afafata Pumnamak, Rims Director and Pugadabni Fondorokli. Ngasi Hatada Leva MMWO Office the Pamus Singer Unabum the Lubasigi Women Wingi Convener MK Sofina Fondorokibada Tok Kriba Taudok Aduda Taudokaduna Madam Warga. Ana layang balakpa sing hospital sa chang makinere marilena ba sing na akan miyang sangbi ba galona left technician lobo matam na nupi obi sing da hena kudong chaba piba matau tare fongdoki mak na makatana hauzi rims to laboratory gi nupi staff sing su night shift tahanduna matung da sing matau dok amuga na thok tanan hona gadabani fongdoki loina na thawdok do chenari ba rims ki staff adugi maikaida Manipur leriba ukilama tana case lepidana no su appeal tauki Masangam na tena pukhalaki nupi masamu ba isiji launi haiduna pusin khraba matungda ajuda taramba staff na nupi oibigi kai khon manghan kiba haibise yaningde phongdo I nupi oibising ana layeng balak pase set oidre aduna responsible khudima rims ki director na pugadabani thabak lawbu matamna nupi oibising ne hena lawhan janinge maram disigum basing si thoktana bagi damakta nupi oibising su nai duty tahan biba darkar oire hairiba nupasi gi case lawyer ama phobana magi favor da tawbidana ba appeal tawjari Rims Hospital ke technician amana sahi nauri bini macha mo ECG lobda nupi obi ki kai khona mangan ki bagi thawong asibo rongmai lu form RLP na cherol amada yamna kanna yaning da fongdorakli loinana technician adu matik sab cherak marilena bisina pi gadam hana su fongdorakli All Jiribam Road Transport Drivers Union na Imphal Jiribam lambi ki thongi fibam fatabana maram oraga port pubu malgari singda arumayang sang yengdun gari tharam badu matam kharagi oina komthok lehari Ziri News Network ki office ta UNNC ki General Secretary Oriba L Maniton Pamu Singh ga unaba mada UNNC ki office semdok semjin tawbuna maram oraga sek tawbu ki thabaga se komthok pane driver singh na su malpu matamda thongi fibam yenglaga port pubiu haina pauzelakli All Jiribam Road Transport Driver Union na Imphal Jilnabi National Highway 37 da thongi fibam phataw maram oraga arumayangi sang yengna koina check ro thajaram badu matam trai oina Koi komthok chare aduna driver sinau sinna mal pugo matamda thongi film jengbiraga mal hapina ba gari sinda hajari tugi smathakta transporter sinna gari sinda mal hapi ba matamda thong sigi film jenga projamyang ga mate jengbiraga transporter sin su man anthana pubina bana aina media thongda hajari Department ki heavy vehicle thaunan naba driver amsung conductor firm gi damak application kauri State Transport Department thadorok pachero ol magmatung ina firm sing ase driver mapan amsung conductor gi wena tarama thoini firm sing ase gi damak application thajin ningma singna district ki transport officer dagi akupa marol khangba yaga ne hana khangalakli
Manipur State Legal Services Authority, Masal Sana, All Backward Classes and Economic Development Organization, AVCEDO, Kusam Naduna, Nomagueva, Interaction Cum Counseling Station, Thawal District, Samaram Deleba, Observation Home, the Pangtokre. Tauramatuda High Court of Manipur Justice K.H. Novin, RIMS Psychiatry Department Head Dr. R.K. Lenin Amade, Manipur State Legal Services Authority Chairman Su Sarugyaki. Interaction Program ki Sarugamoina Masal Sagi Project Consultant R.K. Sujatana, RIMS ki Assistant Professor Dr. L. Roshan, Observation Home the Lady Angang Singda Counseling PK Loinana Tauramadu Lorepo Matamda Home of the Gangang Sing the Kudol Pots and Sutamki. Manipur Information Commission, Department of Personnel and Training, Ministry of Personnel, Public Grievances and Pensions, Government of India, Sentang Makhada, Right to Information, RTI Week 2019, Laklib October 30, Taramatoi Fawa, Jingmerong Dalaiba, Tribal Research Institute, TRI Auditorium, the Pangtok Laganehana, Manipur Information Commission, Tokpachero Lamada, Kangalakli. Wildlife crime and role of PRI members have a team that no sensitization program Thawal District Manungchana Khongjom the Labor Slopland Public School the Pangtokray. Wildlife Crime Control Bureau WCCB Eastern Region Border Unit More Manipuna Ministry of Environment, Forest and Climate Change Government of India Husamnaduna Ngarang Pangtok Thoramadu Forest Department Government of Manipur the Wildlife and Biodiversity Conservation Committee WBCC Manipur Namating Pangduna Pangtoki Bani. Thoramatuda Kaxing Amati Tawalgi Range Office ki Mahiro Yamati staff sing Sarugyaki. State Bank of India Thawal branch na Sindu Numidini Chukna Ahan Face ki Oina Satarakiba Customer Outreach Initiative Program Nasilation Cray Thawal DC ki Office Complex the Election Counting Hold the Lucian Mugi Thoramatu Pangtoki Customer Outreach Initiative Program asigi manung chana Thawal District ki manung laiba bank singna punalupa crore ahum gi senfam mafam adu miyam da loan oina piki. Autonomous District Council ADC Chandel gi makhada laiba Lambung Primary School Junior High School da upgrade tawkibaga loinana ngasi school asigi upgradation building ADC asigi chairman D Ringo Lamkang sangakre ADC Chandel sinur pangthokiba thoramadu da D Ringo Lamkang na hai Autonomous District Council Chandel gi makhada school chama kunmapan lay school sing ase fagathalana ba ADC na angama thakta honari masigi sargo moina primary gi thakta lerma school khara Junior High School da upgrade tawbuga loinana upgradation building sing savani fongtoki loinana school sing asidagi afaba mahiroi sing puthongrana ba honabada oza sing nasu kanna honabiu haina mahna apil tawki. Thawal District ke Herok Part 2 da Dindayal Antodia Yojana National Livelihood Mission ki makhada self-help group tawriba sing amade makhoi gi imung manung gi miyoi sing bulim na laing bi camp ma pangthokre Hairok Nagar Panchayat na sinduna Hairok Part 2 ki kaithel pangthok ki bulim na laing bi camp adu miyoi chani tara taruklom layeng ki ba miyoi sing adu da makhoi gi laina layong gi matungina hidak langthak sing su yenthokhi. Lakliba October 10 Foba Chayola Machubna Sankar Takis ki Sankar Takis da film acting amade film makeup and costume designing gi matanga training kam workshop program pangthok lagan hana film forum Manipur na Cherola mada khangalakli. Hauzik Nasino Mangisane Pauda Humpumari Suba Sachur Chan Singh KCSI CBE Memorial League Cum Knockout Kang Tournamenta Klasa Kaino Maipakre Nasi Pisum Thong Oinam Lerk Taleba Iraima Kankut Ki Kang Sang Sanaki Bakang Tournament Siki Kunma Thoi Suba League Match Aduda Klasa Kaino na Ahan Bahap to Panjal Taramatoi Anisu Bahap to Panjal Taranipan Puna Panjal Kunmapan Loinana Teka Team A Pisum na Ahan Bahap to Panjal Taramari Anisu Bahap to Panjal Mapan Puna Panjal Kulum Doi Kak San Badagi Match gi apiba matamda klasa kaino no teka team A pisum bu panjal taruk ta maiti bu piba ngamki Manipur gi puwari ga sagona du na laklaba kang masana sibu lamdam asige lehauda lepnai dana sana na hona jariba Manipur Kang Association gi miyeng makhada teka kangkur pisum na sindu na pisum thong oinam lekai irei makang sang de chathari kang tournament sige hayeng sana ga ba league match samada ya school kangkut team A amade Nikon kangkut haingang anina lamba taunargani.
Taret Suba State Open Ranking Table Tennis Championship की Junior Girls Singles की winner Thawal की H Seneritana ओइब ngamkrei ngasi table tennis tournament asi sana ki Junior Girls की Singles final match aduda Thawal की H Seneritana Imphal West की Y Lucky Priyabu point tarahumdoi taramatoi taret taramatoi nipan taramatoi taramatoi nipan taramatoi nipan taret taramatoi amasung taramatoi tarukta maithiba piramlaga tournament asi की winner oiba ngamki Sathariba table tennis tournament sing as sana ki men's double ki ano semi final da AZ ki TH Dhamendra made KSS Vikas ani ki jurana AZ ki M Manoranjan amasung Imphal West ki B T Boni ani ki jurabu point taramari tarani thoi taramatoi mari amadi taramatoi tarukta maithiba pi bangam ki kaloina ani suba semi final dana MPSC ki TH Deepak amasung L Bikram ani ki jurana Imphal West ki Y Subhash Chandra amadi M Subhas Kanta ani ki jurabu point nipan taramatoi taramatoi manga amasung tarani thoi tarada maithiba pi bangam ki Sathariba championship asida Imphal East tagi sanaroi kunthra taruk Imphal West tagi sanaroi kunmapan Thawal tagi sanaroi kunthra Kaksing tagi sanaroi taret Loinana Bishnupur Accountant General amasung AMPS sidagi sanaroi ahum puna sanaroi amatara matoina saruk yaki championship asigi hayang makhataba match sing sanagani Taret Suba Junior Women State Level Hockey Championship ngasidagi pangtok haukrei ngasidagi Khumalampag Sports Complex leba hockey stadium na pangtok hockey tournament sigi hawdokpagi achama thoramaduda IMC gi ward number 18 gi corporator L Inunganbi Manipur Hockey gi president Basudev Singh Thawal district ki TV officer Dr M Pramodini RIMS ki head of department anatomy gi former professor Dr Damayanti Ningthawzam galoinana lamdam asigi masak naiba miyo kyana saruk yaki hockey tournament asigi ngasi han masana ki junior girls ki league match aduda The Ideal Club Sagolban Terana Bishnupur Hockey bu panjal manga amad maiti bu piba ngamki satharuk de hockey tournament asigi hayang makhata league match ani sanagani matanga soida bulletin ase tension jadringa gi mangwinana headlines amona pijari Department of Minority Affairs the Sawa Imphal ki Yaripok Yambing Primary Health Center ke staff quarter amade top singtha ki undergraduate girls hostel ngasi Chief Minister N Biren Sangadra miyam sinakre Maitai Singi culture khakna Manipur ki culture ne har yaroi lamdamas da khundam ne ru furuk pudimak ki culture na Manipur ki culture ne har maiding relation masana jaw phongdokre Indo Myanmar ngam khai paring dalai ba more town dagi nifum do shaba Assam Rifles more police of women police ki apun bakanggu manal pa koti kunipan longi senfam orga da makal makha ke agi drug sing fagat ngam krai amasung October kunmapan ase aseng bahyang ni nini pan numit nei October kuntra nate maramasina lamdam se gimyam na numit se ngol chakoba pangthok piyo haina kanglei pak calendar board kongdorki